Imestibi mi eng tabi basingbu namaithang kajal debina khurumjari. Hauzik unthagaba pau pizari. Apunba Manipur ama sagatnaba lamdam asida lairiba kanglo furu khudimak amata oina punsinduna hotnaminase haina United Committee Manipur UCM ge President YK Dhirena phongdokre. Mafam asing ase UCM na sinduna kekrupata pangthokiba langban thagi haitha leithaba haudopagi tharomga marilena phongdokhibani. YK Dhirena makha tarduna Tha Taruk henna sujidaklaba Manipurgi issue asida India government na ngasi phauba makhoigi oiba arepa warep amata thamdana amadi issue asigi waroishin ama puraknaba thabak amata paikhalактaba matang asida Manipurda khundaminariba aikhoi pumbagi oiba apunbagi saktam ama sagatpa mathau tarakpa loinana Manipurgi apunbagi saktamda kuki militant singna singnarakliba asi aikhoi punna thengnaminaba ama mathau tarakpa kuki militant singna changsilakliba khongthang asi matam chana aikoina thinghaudrabadi Nomadi Ekoi Awaba Pibam Amada Soidana Lakani Maramaduna Manipur Kanaba Hotnabada Manipurgi Mapanda Kundariba Chun Inausing Amadi Manipurda Lariba Furukuding Magna Amata Oina Tena Minaba Haibasu Ekoi Pumna Maki Taudani Amasida Natana India government na Fondorokiba Wafam Amada Manipurda Tokliba issue asi migrant sing na Tokhan Bani Haiba Wapam asigi matung inna Manipurdagi migrant singbu maru fangna tanthokpa changi loyana ngasi pangthokliba tharom asi lamdam asigi apunbagi saktam kaidanaba hotnabada thawaina pontha pikhraba athoba singi mafamda langban haitha leithaduna makhoibu ikai khumnaba utpani hainasu phongdokhi Ismayam singchina influx mayam changelakona amadi drug ki oiba issue mayam singchina Manipurda Tremolasi Manipur ki tangtu leta do fiwamasi lahen bani haibasi makoina su hairabani na makoina khangamina sigumba illegal migrant sing siga shu tongnarakanda Manipur ki mission praja sing da achumba praja sing sida ngasi di shu tongnariba laloba sing sinda sophisticated oiba weapons mayam sijinarakanda adugo mission praja sing sida landaragi base masi khudakta aikoi tingpham thoi madunatana aikoi chindanga hairakanda aikoi lairiba posi karino haibasi aikoi miyamda chamamna halakanda thammakanda mayamsi tramolamda thambaibasi yamna laibak thibani aduna India gi tu home minister amana hairiba posi issue si khangna indigenous people sing sida threat tawribase illegal immigrant mayam sing sina thon bani harabani na illegal immigration si tantongna bhona bata Manipur da chapchaba NRC chana na program sing si atubada lokatpa amusung fencing tu ana lairiba pibam sida ngarang hai ki pungina aiko 30 km fencing loire hai adu koi chaluba ngambagi hujik lairiba situation sina madu chalakanda physically koina uba ngamdri adu loire magadi amna mayam gi tam tuwalen good jam phai adu masi asengba makta ohenna ba amusung walori ba singa se tongan ba koi gi fencing singa se koi gi boundary singa se koi gi territorial boundary singa si kahendana mangandana koi gi lam mangandana atuba matamda laiba influxing si ngakthok na bona bada India government atu matamda boundary fencing si loina wi damakta koi mari le na bo tori Coalition Against Drugs and Alcohol Kadagi Taranipanak Suba Mupokumangi Tharom Ama Purei Romba Kongnang Makongda Leiba Lupasigi Office da Pangthokre Tharomadu da United Committee Manipur UCM ge President YK Dhiren Kadagi President Hizam Priyo Kumar United People's Front UPF ge President Nongthombam Rupachandra National Identity Protection Council NIPCO ge President Oinam Premjit Manipur Peace and Integrity Council MAPI Council के President KC Romeo Amadi All Manipur Progressive Farmers Association Ampagi President Konthojam Thoiba Meiteina Mathang Chutna Chief Guest President Amadi Guest of Honor Oina Saru Yaki Thauram aduga mari leinana Kada General Secretary Gichandra Mangangna phongdorakpada Kada hariba lup asi maru oina inkhalakliba naharwal singbu mayai kaba nishagi ipakta lupkigadaba asidagi kalhaunaba pandamda semkibani chahi lisang sitna drug amadi mayai kaba nisha thingduna lakli state asida drug lalonba chaba kaya phagatlaba matung miyamda achum aran puthoknaba kanna honaduna lakpada natana lamdam asida drug laloliba asi high profile gi miyoi kaya yarokpa asina drug thingbada awaba amasu oiribani loinana Manipurda thokliba irang asigi khudong chawa lauduna lenga asina yu legalize tawbagi ayaba pikiba simak yamna laibak thibani adum oinama kadana makatana nisha thingbagi thabak adumak makha chathakigani hainasu phongdokhi du hena bhana bada obstacle me am di thengare me koi khangi du government ma du initiative ma koi lomi na chai aduna tragedi koi society je dum mang khrakanda bagi
ꯂꯩꯔꯤꯕ ꯌꯨꯠꯁꯤꯡꯁꯤ ꯈꯪꯍꯧꯅꯕ ꯖꯛꯇ ꯈꯔ ꯆꯠꯈꯤꯕ ꯑꯇꯩ ꯑꯇꯣꯞꯄ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯃꯨꯞꯃꯦꯟ ꯐꯥꯎꯕ ꯀꯟꯅ ꯀꯟꯈꯠꯂꯛꯄꯒꯤ ꯄꯣꯠ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯗꯥꯏꯃꯦꯟꯁꯟ ꯑꯃꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩ ꯑꯗꯨꯅ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯁ ꯄꯨꯔꯛꯅꯕ ꯒꯣꯔꯃꯦꯟꯠꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯊꯝꯖꯩ Students Union of Kanglaipak Suk Linkhatkiba Chahi 18 mapung pharakpagi Foundation Day Celebration ngasi wangkhaida leiba Union asigi office ta pangthokre Foundation Day gi tharom aduga marilinana Sukki President Ningthaujam Dana Kumar Maidena phongdorakpada lamdam asida thokliba irang asigi waroishin ama athuba matamda puraktuna lamdam asida khundaminariba furu khudingmak amaga nushi chanana himinaba oirasano haina yafa paujal piraki Lunina numit mari mangani asigi manungda mahiroi singda thooningdaba thodok kaya ama thorakpa shimakna mahiroi sing asi mapu pandaba amagum kangauna na lairiba si thamoi shokna nungaiti masida natana tongan ba mioi kharana masagi personal interest ta mahiroi sing asibu lana lambing labra haibagi chingnaba lairi maram maduna mahiroi singna mioi sing asidagi cheksinna leibiu ngasi maksu all Manipur students kaubalup amana mahiroi sing DMU da pungani haina Facebook page amada thadorok libasi mahiroi lup taruk amadi kokomi students front ga punna chotminariba mahiroi lup mangaga karigumba hiram amatada Lenadi haina su phongdorakli tangdu leitra da matam sida tongan group aina sai sai jagi budo group ka sema kanda magi personal interest thabak changjalakpa aduga magi khidem khudung chana bagi damukta koi kana gumba mi kharagi madugi influence dai batare aduna koi adu maina thabak si tawrak taragati koi mairo sing lana lamjing gi bagi madugi yamna chawba nungaitaba koi sarang na badu koi da phaujai duna mairoi sing section view du mairoi sing koi mai masing tamma pa ko okhalon okan bidyales loksing leiraba mairoi ngaktani aduna sangsan gada khongjam khodimak koi phirep amga loina ama toina sangsan minasi Lakliba September kundagi hauraga tampaki changba yaba mafam singda chatuna miyamga kusamnaraga state lengaki puning chingsinaba khongjang sangsilagani haina social activist transgender Maliam Thongamna phongdorakli hiramasiga mari lenana Manipur Press Cup ta pangthokiba pawgi mifam amada mahakna makha tarduna hai iramda masida thokliba lan asilamda masigi tongan ba miyoi singna taksilabasu hotnari haiba khak natana mai pakpagi lambi changsinba ude thabakta onthorakpadi leitri tongan Tanabagi Wakalariba, Cookie Emily Tara asi, Hausi Pauba House tagi, Lautok Pasulate, Exxon Lokai Pasulate. Makoy power as the Lautok Naba, Lautok Tana Labana, Irangasi, Lushinbangam Dabani Haibada, Haiman by Tokloi. Lady by Emily Tara asigi power asi, Lautopio Haina, Memorinum Kayama Pishin Basulakre, Adubu, Kangsin Ushinadana, Lady, Masimak Miyangi Apemba Oide. CM da high C Miyangi problem Kudimak, CM na swap Tony, Haina helpline number Galoina, Kangal Labasu. Pirak liba number asi pau phaunaba phangdi maramaduna Manipur gi irang asi athubada loishinaba kuki emile taradagi power asi lauthoknaba state lenga ki puning chingsinaba khongjang sangsilagani haiba wafam su thamki hamda ehana memorandum kaya ma pisin jagre maruoina ekoi emile tarada pini ko power sing ase ekoi lauthokpiu haiba dimana mapung oiba memorandum sing ne ha ki jakibadu adubu Nasi Pauba Tabirak Tabana Maram Marakanda, I hang a Langa September day, Taikun the Gihorakanda, Equity Tampaki River, Equi Medicine Santok and Sanyariba, Districting Asida Hanga Zazere Harakanda Dugi, Lady Brazil now singing my Belkaya, Kusamaraga, Lengaki Mataka, Kuki, Militara, Biliva Powarsing as a Lotok Trip Power, the I have Makaki hesitation, Sansen Navagita the same Sabala. Ngase pung baro adwaida khutlai paiba kuki terrorist singna mombung sengjangda akanba maungda attack tawrakre hari maduda khungakpa singna khut handuna nomai kapnari asok apan amadi asi anagi pau leitri matang asida nunthulgi pau sanok chabalo shinjari mi engta bi basingbu amukana kurumjari